Imens Paodam yang tabi puna mapu kurumjari ngasigi maruiba pauda Sahitya Seva Samiti Manipur gi Yangkai Mathoi Suba Mapok Numit Thorongga Mari Lainana Corridor gi Manasing Yanthokre Central Agricultural University gi Marirak Suba Intercollegiate Youth Festival ngasidagi hogdokre Sena Cup 2018 Nini Suba Numita Apsa Mantakna KFC-bu Maitiba Pikre Haujik Mapuiba Pawmuk Lobirasi Sahitya Seva Samiti Manipur gi Yangkai Mathoi Suba Mapok Numit Thorongga Mari Lainana Tongan ba Khoirirol gi Manasing Lanthokre ngasi Kaksing District ki Kaksing Sumnangda leiba Sahitya Seva Samiti Kaksing Manipur gi Mipun Sangda pangthokkiba thoram aduda Manipur University of Culture gi Register L Joychandrana athoiba mithung Sahitya Seva Samiti Kaksing Manipur gi President Yangkhom Dananjoyna thoram mapu amasung Zen Dance Manipur Academy Imphal gi Director L Upendra Sarmana akhanaba mithung oina saruk yake ngasi pangthokkiba mapok numiki mapung oiba thoram oina Sahitya Seva Samiti Manipur Kaksing gi sahi khudingi puthokpa chefong chumthang phongba Sahitya Seva Samiti Manipur Khoirirol gi manasing lanthokpana mapung oiba thoramsing oikhe ngasi lanthokhraba Khoirirol gi mana phangkhrabasing adudi yambe mani Sahitya manana manaubi da mangna iba lairik nupi gi thamoida Yangkhom Surlata Puraskar manana Sarungbam Binodini da mangna iba lairik ahingsina loidringaida Singkhu Moirang Laima Ningsing Kabirdas manana Naurem Romina da maki saireng lairik mangi machu sing KSS Sauba Translation manana Kaisam Omnata maki handok lairik Ramcharit Manas KSS Ongbi Nalini Sahitya manana Wangkhem Birmangol da maki lairik Takhelgi Puarida Manipur Lairikida makusinake ngasigi thoramda phongkiba Sahitya Seva Samiti Kaksing Manipur gi sahigi oina puthokpa chefong humpumathoi suba chumthang chefong de yawba saireng wari macha amasung warengda khwaidagi phajabada khangatlaga piba Chandrasaki Laisram chumthang Sahitya manasingi manungda sairengida mit tanglaba matamgi aiba thokchom Chandrada wari macha gida Sorat ki aiba Didi Ningthaujada aduga warengidana khungang amasung Manipur Khoirirol gi aiba Pokhambam Kunjoda kusinaki Thauronggi ahobada Manipur gi saknairaba lila iba Naurem Kalimhona ikhang khangudana laikidabada miyamna minute ani tu minute leptuna laikidrabagi thawaina mapugi manakta ingna sikna lairunaba thongni jakhe ngarang numidang pung 7:30 rom tarakpa duaida National Highway 102 Imphal More lambi gi Haikak Popi Power Station manakta Maruti Swift registration number MN06 LA 0469 na lambi gi mataida two-wheeler induna chatpa mioi ama thombadagi mioi adu khudakta siraba mioi adu Kaksing Moirangthem Laikai da leiba Khumuksam Mangi Singhagi Masanipa Khumuksam Jetli Kawi sahi 19 sure thaudok adu Jetli ga mamanaba amaga palel da chaluraga halakpagi lambi da gari yakidabadagi gari induna chatlingai da thokibani Jetlina gari maningda induna chatlingai da Maruti Swift aduna thomlambani misi asiga mari lainana gari thorokpa mioi adu phau haiduna hasi yamlaba miyam amana Kaksing Police Station da thomjen khre loinana nungthil pung mari rom tarakpadagi Kaksing Bazar gi dukan sing thong lonaduna lambi thingbagi khongjang sing changsin khre Central Agricultural University Iroi Sembagi Marirak Suba Intercollegiate Youth Festival 2018 ngasidagi hogdokre Festival hogdokpa duda Commerce Affairs Food and Public Distribution Minister Karam Syamna Thoiba mithung oibaga loinana Kau Iroi Sembagi Vice Chancellor Professor Dr. M. Premjit Amadi Atei Official Kyazu Saruk Yaduna Daisa Phamkhi Tharamduda Wangangladuna Minister Karam Syam Kumarna Laibak Amadi Chawkhatpa Tungi Laibak Haibase Inkhalak Liba Nahasing Mahairoi Singi Khutalai Naha Oibasingi Apamba Tauge Khanjaba Thabak Thoramsing Pukning Wakhal Thauna Asina Lamdam Sigi Mamal Naidraba Resource Maramsina Makoibu Afaba Maikaida Porakpa Mathau Tai Haikhe Ngasigi Thoramda Professor Dr. M. Premjit Nasu Afam Kaya Thamkhe
I started another 6 new colleges. Now total colleges under this university is 13 colleges in 7 states of the northeastern region, excluding Assam. And we are having about 2,700 students. And every year we organized intercollegiate youth festival and intercollegiate games and sports meet. So this year actually we arranged here at Imphal in Manipur, and here about 287 students from 11 colleges out of 13. They participated in this 3 days what to say youth festival. Ruda Academy Thobalgi Kunsuba Foundation Day Thorong Ngasi Manipurgi Deputy Chief Minister Yumnam Joy Kumarna Athoiba Mitunglen Oina Saru Yaduna Pangthokre Ruda Academy Thobalgi Advisor Su Oiriba National Awardee L Ibosona Thoromapu Amadi NCC Group Headquarter Imphalgi Group Commander Brigadier Vivek Sharma BSM na akhanaba mitunglen oina saru yaduna pangthokiba ngasigi thoram aduda athoiba mitunglena Ruda Academy Thawalgi sahigi oiba booklet ama phongbaga loinana mitunglen singna mithoi mihelaba academy asigi mai palakraba mahiroi sing amadi oja singda mana mathum sing yanthokhi thoram aduda athoiba mitunglen gi warol piraduna Deputy Chief Minister Yumnam Joy Kumarna mahaki schooling career bo nahona ningsingduna mahiroi singda Paodam baga loinana oja sing amadi mama mapa oibasingna mairoi singbu takpi tambibada amadi ngakpi senbibada lauhaningba thodang kaya gi matangda wafam kaya phongdokladuna hai aikhoina ngang singbu matik chaba mioi amamam ohenana ba hotnabada oja sing amadi mama mapa sing manaba thodang lawba yamna tangai phade loinana angang singi mapukning khangna takpi tambiba tangai phade kanagumana lairik tambaga sanabaga punna satminaba yade haiba wafam phongdoknariba asi tawbigano Haksang Patrabadi Punamak Arembani, Nasigi Mahiroi Sing Amadi, Mipung Kudimakna Environment Ki Kanaba, Kanghanba, Tangai Padaba Kaya Asi, Ningtina Kanghanba Matam Oire, Mioiba, Aikoi Kaki, Panaba Kalingai, Mausagi Kal, Ngakpang, Hodrabadi Punamak Arembani Habasi, Big Liba Mahiroi Sing Amadi Mipung Kuding, Kangwinaba Matam Oire, Hanasu Pongdoki, Ngasigi Ruda Academy Thawalgi Foundation Degi Thoram Aduda, Academy Asigi Mahiroi Sing na Harau Kumai Jagoi Isagi Thoram Kasu, Miam the Kudol Tongki. Papa ngang like papa paning the bhaise khang de di like suma paning we khang de di like to paning ne ba khang de du kamai do khangan ge de kai to de hai ba sigi kitang min sama sin na ba khot na se masi am thina darkar like papa yadama tan bisi kai khang de kan de ne ba khang de de tal le khang de du kamai do kamai na khangan sige hai ba se masi is the duty of not only of the teacher but I think it's the duty of the parents also. Tha Khudingi Pangthokpa Police Community Liaison Group Meeting Amadi Miyamgi Numiki Thorang Ngasi Hill Tribal Council HTC Moregi Conference Holda More Police na Sinduna Pangthokre Miphamadu Handak More Hospital gi Gaini gi Doctor Amakhakta Laibabu transfer tawkiba asigi matang da khanake Imphal More Lambida service tawriba MST bus anina More hek Europaga hekta ticket full oiba maramna More da lairiba praja sing ticket phangdaba lairiba asi kohananaba booking ama lehenduna ticket phanghananabagi matangda wafam su pukhatke More bazar da police sing na duty tawriba asi khara thengba matam phawba laihaningi handak India Myanmar laibak anigi no man land da thokiba thodok singi matang da su pukhatuna khanake ngasigi meeting aduda autonomous district council Chandel gi member Sinai Baha Hauke More police SDPO Lawrence 11 AR gi captain Sandeep More police ki SI Akbar amadi atai officer sing MCM HTC MMCM Tamil Sangam Gurkha Samaj Indo Myanmar Workers Forum More Akodong Khanongpo Apun Banupi Lop More Hospital Doctor ADC More gi staff SBI Bank More gi staff KWU and HR More Hariba Lup Singi Losing Basing Su Saru Yakhe Laima Popam Muhindro High School Atopam Hodokiba Numit Palan Thoram Ngasi School Asigi Organizing Committee na Sinduna School Asigi Sanglen da Pangthokre Thoram Maduda Khangabo Kendagi MLA Okram Joy Kumarna Athoiba Mithunglen Thawal Municipal Council ki Ward number Taruki Councillor KH Bisorjina Thoram Mapu Amadi Thawal College ki Principal O Chawba Devina Khanaba Mithunglen Oina Saru Yakhe Thoram Maduda Mithunglen Singna Laima Popa Muhindro High School Asibo Haudopada Asoba Thodang Loramba Layoi Kraba Oja Singi photo da Lai Katunai Kai Kumnabo Utke Loidana HSLC exam Lisingani Taratreta Mai Pala Kraba School Asigi Mahiroi Sing Yauna class topper sing good attendance Pangkraba Mahiroi Sing Loinana Tongan Tonganba
स्टेट के थाकता पांगथोखिबा कंपटीशन सिंगदा मकोक मथंग तादुना अमदी साना खोनाबदा स्कूल की माई पोरखरबा महिरोई सिंगदा मना मथुम सिंग यंथोखि ngasi स्कूल हौदोपगी नुमित पालन थौरम अदुदा महिरोई सिंगना नाट कोइबा जगोई इसई अमदी तोंगान तोंगान बा हराउ नुंगाई की थौरम क्यासु उठखे एंग्लो कुकी वार 1917-1919 की मतंगदा मियामदा लेक्चर पीबगी प्रोग्राम अमा डिस्ट्रिक्ट ट्रेनिंग सेंटर चुचामपुरदा ngasi पांगथोखरे थौरमदुगी अहोबदा एंग्लो कुकी वार सीख्रबा कुकी हेरो सिंग बु निंगसिंगदुना मिनट अमा तुमिना लेप्तुना काई खुमनबो उठखे थौरमगी मखा तारकपदा डॉक्टर जांगखोमांग गुइतेना सेमिनार पेपर पाथोकी डॉक्टर डी लेटखोजाम हाउकेप नसु एंग्लो कुकी वार 1917-19 की मतंगदा सेमिनार पेपर अमसु पाथोखे न्यू पब्लिक हायर सेकेंडरी स्कूल खांगाबोकी कुनसुबा फाउंडेशन डे थौरम ngasi पांगथोखरे न्यू पब्लिक हायर सेकेंडरी स्कूल ऑर्गेनाइजिंग कमिटी न सिंदुना ngasi स्कूल असिगी संगलेंदा पांगथोखिबा ngasi की फाउंडेशन डे की थौरम अदुदा सरांगपा जिला परिषद मेंबर फैरोइजम हेरामनीना थोइबा मिथुंगलेन खांगाबोक जिला परिषद मेंबर के हैस राजमोहन थौरम मपु लोइनना खांगाबोक पार्ट 2 की प्रधान एस ओपेंद्रो खांगाबोक पार्ट 1 की प्रधान एन मला पार्ट 3 की प्रधान एम मंगोलजाओ एम सो मयाई लोइसंग सिंह की प्रेसिडेंट मंजित सरांगथेम अमदी कनारा बैंक के मैनेजर के हैस जिंखाइना अखनब मिथुंगलेन ओइना सरुक याखे थौरम मदुदा मिथुंगलेन सिंह याउना ओजा सिंह अमदी महिरोई सिंहना लायोइख्रबा फाउंडर मेंबर सिंह दे काई खुमनखे लोइनना स्कूल असिगी क्लास टॉपर सिंह HSLC एग्जाम दा माई पालखरबा महिरोई सिंह लेटर मार्क पुथोपा तोंगान तोंगानबा सब्जेक्ट सिंह की ओजा सिंह लोइनना स्कूल की माई पोरखरबा महिरोई सिंह दा मना मथुम सिंह यंथोखे नेहरू युवा आदर्श ग्राम विकास Karyakalam 2017-18 की मखादा साबा द कोइते यूथ यूनियन ऑफिस ngasi DC Susampur Syamlal Punia IS na thoiba mitung oiduna sangakre tharomadu kuite village playground da pangthokibani tharom to the state director NYKS Manipur Siri Sahib na khanaba mitung oikhi Manipuri Confederation Chamber of Commerce and Industry Manipur Labor Investment Bank Imphal amadi a Manipuri People's Party form tawre haina ngasi Manipur Press Club ta paumising unaba amada o Pradeep Kumar na phongdokre loinana organization ahum asigi chairman su mahak masana oire hairi organization sing asigi thau puba kaya su khalle awatpa pham singi su athubada thawuroi sing haplagani haina su o Pradeep Kumar na phongdorakle asagi professional promoter ni hariba ICICI su thajab leitre maram asimagna Manipuri Labor Investment Bank हाइबसे कोई फॉर्म तो बने अब सिगी दमकता रेस्टार्ट तो ड्रीम मांगदा मसे कोई एक्सपर्ट सिंग तानरगा रिजर्व बैंक की गवर्नर से सीबू यावनो नरगा कोई देशो स्टेट फंड थंबियो हाइबगी पोसे कोई लाने All Erengban Football Federation AIFF na sinduna sahi khuding ge leptana pangthokpa 7A side football open tournament sahi sigi oina lakliba tang 18 dagi hauragani tournament asigi winner da lupa lising humpu runners up da lupa lising nipu amadi atai tongan tongan ba pricing su pigani tournament ta saruk yaningba club organization association singna AIFF Erengban gi tournament committee da tanabiu hairi Prime Minister Narendra Modi amasung Israel ki Prime Minister Benjamin Netanyahu na kuina wari sanarba matungda laibak anina yanase kaya sahi taunakre Prime Minister anina wari sanaba matamda makoi gi senior cabinet colleagues kaya su yauke regional amasung international gi oiba wafam kaya gi matangda su wari sanaba duda yauke biometric authentication the fingerprint amasung iris na singba khudong sada ba thengnariba mioi singda authentication gi thabak laithok hangadauri khudong saba asi authentication atopa means ama oiriba fusion mode khaktada July ama 2035 dagi phanghangadori wafam asi unique identification authority of India UIDAI na phongdokhibani Aadhaar gi makhada biometric authentication gi mode ani fingerprint authentication amasung iris authentication haujiki oina di chanari residence punamaki oina face authentication na piri mami fusion mode khaktada phangi hairi anova method asina on need basis ta yahongadauri sahi asigi jun amadagidi agency punamaki oina user singdagi ID accept tawba compulsory oiragani hairi biometric identifier crore
138 पिथोखरे हाइरे इराक के बागदाद सुइसाइड बॉम्बर अनीना अटैक चथदुना ngasi मियोय कुनगा तरुक हाथख्रे अदुगा मरिफुतरा नासोक अपन नंगहनख्रे हाइना इस बागदाद के हेल्थ चीफ ओरिबा डॉक्टर अब्दुल गानी अल सादीना फोंदोखरे थौदोक अदु सेंट्रल बागदाद के तयारान स्क्वायर थोखिबनी मफम मदुदा लेबर सिंगना अयुक अंगनबदगी नोमगे ओइबा थबकी दमक गाइनदुना लैनबनी मफम अदुदा ममांगदसु अटैक कया चथख्रे हाइरी अटैक अदु करंबा लुपनानो हाइबा क्लेम तरोक्त्रबसु इस्लामिक स्टेट जिहादिस ग्रुप ना अयामबदा इराक तक अटैक चथै हाइरे हौखिबा पुंग कुनगा मरी दगे मेयोन की सिंगदोन दा मई चाकतुना पोखाइरकपा लेप्ट्री हाइना साइंटिस्ट सिंगना फोंदोकले मफम अदुदगी किलोमीटर 8 लापा मफम फावदा मी संगदनबा सेक्शन वा पीख्रे मियोय लिसिंग 12 हेनबा साख फगदबा मफमदा होंदोकहनख्रे मई गिसिंग अदुदगी कापथोरकलिबा लाइकोम लाइनांग अमदी टॉक्सिक चेनबा लाइसिन सिंग अदु यामना खुदोंग थिनिंगाइनी हाइरे नोंग लेप्तना चुबदगी मई गिसिंग मेयोन गी सिंगदोनदगी पोखाइदुना मई मही सिंग चेंथरप याय हाइरे फिलिपीन की कैपिटल मनीला की साउथ ईस्ट किलोमीटर 450 रोम लापनबा मफमदा लैरिबा मई गिसिंग मेयोन गी सिंगदोनदा लिसिंग अनि 13 दसु पोखाइरक्तुना मियोय लिसिंग हुंपु हुमदोय लांजेनबा लैख्रबनी मीटर लिसिंग अनि सामली हुंपु वांगबा मेयोन सिंग असी इतत्ततना पोखाइरक्ली हाइरे सानबगी पाउदा सेना एथलेट्स ऑर्गेनाइजेशन साउ कक्सिंग सिंधुना कक्सिंग वाइरी खुंजामपाट प्लेग्राउंड चथरिबा 17 सेना कप 2018 की ngasi sanakiba match ta United Brothers Sporting Association apsa mantakna Kaksing Football Club KFC Kaksing bu panjal ahum amada maithiba pikre apsa mantak ki panjal sing ado anisna first half loirakpagi ahapa minute amada aduga minute 63 satpada amadi Santosh Kumar na minute 52 thoi satpada sanki KFC ge matangairaba panjal duna S Mayanandana match की मिनट हुंफुमाथुई चटपदा चनखिबनी हायंगी मैच की अहानबा ग्राउंड कक्सिंग पॉपुलर स्पोर्टिंग क्लब अमदी यूथ वेलफेयर यूनियन अदुगा अनीसुबा ग्राउंडना डेवलपमेंट यूथ एसोसिएशन एलांग कांगपोपी अमदी फुटबॉल क्लब लमजाव अनीना सानगनी ऑल जिरीबाम स्पोर्ट्स एसोसिएशन AJSA जिरीबामना सिंधुना जिरीबाम गवर्नमेंट हायर सेकेंडरी स्कूल गे प्लेग्राउंड चथरिबा 29 सुबा KC मालिक मेमोरियल इनवाइटेशन फुटबॉल टूर्नामेंट 2017-18 की ngasi सानखिबा क्वार्टर फाइनल की 9 सुबा राउंड सिरुना सिंग्रीबोन FA टीमबो गोल मंगा अमदा माइथिबा पीख्रे सिरुगी गोल सिंग अदु जर्सी नंबर 17 सिंगमई खुमना मैच की कुनगा मंगा निफुमाथोई अमदी हुपुमापन सुबा मिनटा जर्सी नंबर 9 छनबौना कुंठागा 9 सुबा मिनटा रामसेंगना हुपुमंगा सुबा मिनटा सनखिबनी सिंग्रोन की अमता गायरब गोल अदुना मैच की मरी सुबा मिनटा जर्सी नंबर 10 प्रसाना सनखिबनी हौजिक अरोइबदा मरोइबा पाव अमुहना साहित्य सेवा समिति मणिपुर की 82 सुबा मपोक नुमित थौरंगा मरी लैनना खौरिरोल की मनासिंग यंथोख्रे सेंट्रल एग्रीकल्चरल यूनिवर्सिटी की मरीरक सुबा इंटर कॉलेजिएट यूथ फेस्टिवल गसीदगी हौदोख्रे सेना कप 2018 निनी सुबा नुमिता अपसा मांतकना KFC बु माइथिबा पीख्रे ngasigidamakta di emails paudam pijaba loisinjare meng tabiriba punamukpu amuka hana khurumjari।